ngasi phongkiba tongan tongan Manipuri sifong singa masum thokiba thawdo wathok singdigi maruoibe I pauk sing khongga saraga Manipur top channel gi maikedi myamna thamjagi ahanbada anawbalenga asigi kumja English singaniga kungani thoidegina kungo humdoigi budget estimate puthoknaba assembly mifam hayengdagi hauragani State Minister N. Berena Lusing Balenga Sina Kumza English Singaniga Kungani Thoidegina Kungo Humdoigi budget estimate Putonaba Assembly Mipam Hayengdegi Numit Humni Satagadori. Anobalenga Sigi Ahan State Cabinet Mipam Ta Sigi Kungani to the Pamduna Assembly Mipam Pamnaba Warep Ashilokiban Hari. Manipur Legislative Assembly Secretary K. Magazine Tadorok Pasirolaman High. Assembly session Ahobunumita Assembly Speaker Sukangani. Speaker Khan Bigi Makhal Numit asiki ayuk pung mapan na pangthoknaba Manipur gi governor na khangalakre masiga mari leinana ngasi mirep session pishin rakre hayengdagi hawgudoribe assembly session asida Manipur gi governor laganesana sahi yoeba warol thamgani hayeng ahobu numita kumja English singaniga kungani thoidagana kungo humdogi budget estimate board on account amasum revised estimate na singbu puthokani loinana hayeng ahobu numita house ki member oiramba laikhidraba sing ikai kumnabu utkani hainasu Paus na makatana fungdorakli. Makasa tarakpoina to papaw khrana makatana BJP gi lenga ama lehana na bohona bathagali miyam gi thajaba sama da sama thabak to onthok pangamna bohona gani Chief Minister BJP khakti gi obe lenga ama makatana lehenduna miyam gi thogol tawba ngamna bohona riba Manipur gi miyam ngam khaileitana thagali miyam na BJP ta thajaba thamliba kaya amadi miyam gi apam khudimak lenga asina sama da sama thabak to onthok pangamna bohona gani haina Chief Minister N. Berena fungdokre Village compound pangthokpa Sahid Diwas thoramna saruk yakhiba Chief Minister na makhatana hai aikhoigi lamdamasi aikhoigi ipa ipu singi khungul liba thiba si yamna wali loinana khunai sida aina aningba pamba pangtau da tawnarakpa youth sing da wakhal loksing thakha lairaktaba amasum TV discussion da mibu mi oina unaраktaba officer singna kari haigedegi khangnaраktaba super human dauna tholaga ngangnarakpa kya si tohaningde TV discussion na oiro hiram khudingmakta khajiktang woiwata fazana ngahaningi politician mayambu huran bahiram sing handak pangthokiba mikhal adudi loina lehore wa ngangwadi yenglaga ngahaningi amasum imaipuna salamba liglam sumna salhaningi hainasu pausna makhatana su fungdorakli Chief Minister na hai Mathilda Nagamitay gi marakta nungsuk nunanamba dunga sidi amat oina liglam amata lakle aikoi puna nungsi sanana leminaba amat oina sakhotminaba haiba wakhalona duda BJP na thabak torakpadagi ngasidi Mathil hairiba khulasi ingsikle loinana miyamna makhatana BJP bu miyam gi thogol tohonana ba sinna biba asigidamak miyam gi thajaba mahaloi miyamna pamlibu wakhalona sama thabak ton tona bo honagani aikoi gi lekhidraba athauba ipai pusina British ki mayokta lana honi haiba wakhalon kayado ningsing mathoktai aikoina ireiba izati nungsibigi wakhalon chengadabane aduna lebasi ningkha tamna bo honabada thawai katkraba thawbasingda leisu katpa siga mari leinana Manipur goina su hagolagliba naha singna makoi ipa ipusing ningsingadabane ayiba singsu thokpiraklo aduga British na Manipur da laktrngai mapanda mitei masaga lan thengna khiba wari fazana thigalaga Britain da satkera kadai da satkige fazana thigalaga iba ngamna bo honabiyo madugi Sathok Chasin Lengana Puthokani, Masigi Lady Asi Puthoktuna, Nasigi Mirol Amasum Tungi Mirol Kangan Matautai, Kali Hanesu, Chief Minister Makatanas Fundoki. Makasa Tarapuena Topapau, Mana Makhal Khudingmak Harao Kumhei Leppiyu, Mahiroi Luptaru, Lamdam Sigi Lehau Gusuna Dava DJ Matam Punamakta Athingba Thamle. COVID-19 Laina Lesena, Maramoidun say any hena Ningtina Mai Masing Tamba Fangludrava, Matungamadi. Laibaki haksel amasum sitmilonda kham thengba waba mayona kiba phibamdagi khara safaraktuna new normal lakpaga loinana bosemna loba class 10 gi examination laklibe April 5 dagi haugadoriba amadi kosemna loba class 11 amadi 12 gi examination April 9 amadi April 3 dagi haugadoribane phibam singa sina maikei kya dagi yausung kumhei sinumit 5 ni pangthokliba si fawba tension bina ba phongdokiba lekhre amade Harao Kumhei gi sang hanthana pangthokna ba phongdok charabasu yausung luerba fawba isai lila thabalamadi DJ na singma sauna sinbagi mami tarakliba Lebaki weba afaba masanati Maramaduna Yoksang Matung Makatana Makhal Khudingmak Harao Kumhei
तौबा लेपिनबा लुप तरुक एमसु MSF देसाम KSA सुक अमदी एम्स दा पुना खुयेक पीदुना थादोरकपा सिरोल अमना फुंदोरकली सिरोल असिना हाय नाट की मिंग सथरीबा हराव कुमैसिंग असिना हौरकलीबा नाहासिंग मरुवै Mahairoi Kyagi moral Hantanaba Itak Irang the Kahena, Tahunanabi Yamna Nunang Oba, Pamba Amoiragli, Masigi Saiting, Oina, Tungi Mirulna, Suksoi Shodana, Nang Hogani Maramaduna Pibam Singasi Matam Sana, Yasan Lakaudrabadi Kunai, Mayola Madasoid and Sakigani Hibisi, Kangminaduna Puna Todang. Lominabegi tangai fadava tanja hadulakle lakadoriba mairui singi lebak lepkadoriba examination singasi yengbiraga amadi leibaki oidiba phibam singasi yengaga kaena harau kumai pangthokpada lamjel tanabegi wakal thadokminasi hana thabal songbagi matam lepsuluba Lairagasu, Sairau Numito Oina, Tangai Fadana Pangtopiu, Tabal Sumbi Oina, Yaushangamadi, Sairau Bonatana, Makatana, Atopan Mitsinda, Suna Bigimatam, Sinbidanaba, Mahairu Luptaruki Makedi Tabal, Sinbi Diba, Mapung when a Lamdamasiki Ningol singing Mapam Hizari, Lamdamasiki Mapam Singa, Mawong Tadaba, Lamdamasiki Lehawas another Suna the Dizema, the Matampunamakta, Mahairu Luptaruna, Athingba Thamle, Masiki Wamana Kanaguma Lup Natragan organization Singda, DZAC Sinbidana Bajari, Mahiroi Luptar Una, Lebak Miamgi Amadi, Tungidamak Yumbu Werakataba Mahiroi Kunagi Interesta, Thamzari Bawapam Singasi, Lekai Club, Maira Paibi Tabal, Sinlang Libasing, Ben Party, Sound Light Amadi, Isai Numai, Makhal Khudingmak, Harao Kumhei Mari Lenava, Kwai Punamangna Sogot Pina Bajari, Loinana Legaki Makedi Gisu Mahiroi Singi Yang Biraga, Harao Kumhei Sing Pangto and Bidana Bapuning Sing Sinjari. Mahairu Luptaruna Panjari Bahara Kumesi Pangtulama Tarabadi Madura Tolapa Apapata Khudingmak Masa Masana Todang Oizagadabani Amadi Makoi Singadubu Mahairu Kunayamadi Lebak Miamgi Mayokta Labani Haina Lawani Lamdamasi going Isai Numayamadi Lilaro Imapungoina artisingi Yengzaraga Condition Karata Komtokpa Natraga Komtoktaba Madi Lenaba Associationamadi Apunba Budi Singapuna Pamina Duna Kanakigani Masida artising su cooperation Pibinaba Mahairu Luptaruki Makedi Hizari Nakalamarom that Lamdam Sida Pangtok Nariba, Lai Harao Bigi Torom the Sumairu Singi Yengbiraga, Yariba Makhal, Makhal Howard loudspeaker sing season a Vidanabasu Sirulasin so appeal Torokli Amarom Dana, walk at Mipam, Isa Puramba, Mio Serakpiu Lamgi Wahodagi Isa Bunumidang Athingba Numay Namlaga Puramba, Gobai Ain Yoeva Matik Sava Serakpi, Yohana Simiam no Kurai, Singang Bum Lekai, the walk at Mipam Pamcrep, walk at Mipam Madurisa Yakibi. Ti mem na hai thasigi kungi numidang na thabal yengluraga halakpada gobai na ehaki isanupa bonibu khamlaga makok to numai namlaga tamthina phubiki masidanatana mamai da numai namduna singbada mamai nakal namasu unsa loina faktuna thina soki masigi matung uppu yade haibagi da makok to numai matona suduna koki mapum kyara tamthina soki mang hai isanupa bu tamthina phuraga surokta langthoklam lagoga matung Aina phone Taurubada Ima I spoke to no lady Herakpadi Kudak hospital Pukatun like anaki. Housing sok liba boni ras midisti the like anari. Mapalam the Pubigi Puam the lady. Equis Oriba Goba Impal is police the lady. Masin Hangmata in Kolgi Yetna Begi Pubani Hana Fundoraki. Karigidama Ahalaman the Haidana Sibian Isabu Furibano and Hangladuna Gobai Fava Katanatana Zil Tamgadavani. Maki Tawong Shina Aikoi Yumdagi Topakire, Masi Handakna Hanbasunati, Hanjina Kian Kangradanatana, no make up to a blank fair Kato Bakamotokre, Masi the Sunatana, Lekai Gimika Amasu, Mana Fuba, Si Handakna, Isana, Tarabasu Matanga Kanada Tagadori Big Habesi Kamandri, Marile never singna, Matiksawa Serapi Yohanesu, Pao Shida Makatana Fundorakli, Lushilako in the Tentang Natopa Pong Tangamam, the Tamzaram Gay, Yaukshang. Holy Kaknatana, Kunaibu Manghaliba, Satnabising Matam Lading Miang Sangduna, Semdok Minahurasi, Isel, Yaksang Holy Kaknatana, Kunaibu Manghaliba, Satnabising Matam Lading Miang Sangduna, Semdok Minahurasi, and Irebak Sakot Hanba in a Luf Iselgi General Secretary Romeo, Mangang Sana Tadurak Pasirora Madasu Fondorakli. Aduga Mam Sigidi Paus Matang Selusinjera Masum Patoxaki, the Surkibalan Kibiaros, Mam Nangapigani. Matamatam Gova Marubi, Pauxing to Mam the Lepalatan update Pizza Canisu, Senel Siki Makedi, Mam Tamzari, and thank you.